Ukrul Lapland Village ta haukiba August kun gamari da hingde Nscn IM na landarak pada Kuki volunteers ama soki power bank yauram drabadi siram lagani thaudok asina misam sing da akiba pokhale security force mayam leiraga so Nscn IM sing free da satuna leiri masi kanana ya pibano haina working committee CSO ukrun na nungai taba pongdorakli asok patu power bank na khara ngak thokibadagi yamna sokraga so serious ti oi haudre hairi Manipur gi national highway irang yamna kanba mafam da free movement Lahinbagidam PM Modi amadi BJP Central Leaders sing na CM Khemchan da thakat phongdokre ngarang Delhi da BJP leaders sing meeting tawda Manipuri gi wafam puthokla duna CM Khemchan da BJP leaders mayam na thakat ki thauna happy ki Manipur da makha thana shanti purakpa ngamlabadi CM Khemchan da best CM award pina basu BJP high command na khannaba lei hairi Punsi mahing semdok na wakal waba amadi langtak na bagi chang handahanba ngamlabadi blood pressure handhali amasung punsi sangdokhali Chang naina meditation tauba miyoi singi nungaiba pau ama oina handakta researcher singna thujinbada meditation na blood pressure handhali amasung thamogi laina singak thui haiba khangle punsi mahing semdokpaga loina meditation tawrabadi hakjang manungda cell sing sibagi chang handhanuna wakal oisil hande amasung punsi sangali hari Iowa da laiba Maharishi University of Management MUM gi Robert Snyder na high meditation tawduna pugning wakal phatharabadi blood pressure hantharaktuna heart ki fibam fagalhalakani mamangda pangthokiba study singdagi meditation tawbana blood pressure hanthahali heart attack amadi stroke ki risk hanthahali amasung punsi sangdokhali haiba khangkrabani handakta ikon konba oina Howard University Medical Center da blood pressure wangba nupa amasung nupi nifuga nipan da study chathaki study da saruk yariba miyoi singbo kanglup ani thongna khaidoklaga kanglup amabu chang naina meditation tawhalami Atopa kanglup amaduna punsi mahing semdok hanbaga loina hakchangi arumba hantahalami amasung thumgi chang hanthana pijarami ani suba kanglup adu chang naina hakchang sajal tawhanbaga loina yu amadi maikhu sijinnabagi hainabagi thadokhalami chaigol taraga taruki matungda changdamnaduna yengba matamda kanglup animak blood pressure hantharamba thengnaki matau asumna punsi mahing semdokpaga loina numit khudingi chang naina meditation tawrabadi thamogi laina chawna anaba kaya mangjongna ngakthokpadagi punsi sangdokhali haina Maharishi University for Natural Medicine and Prevention ki Director oina laiba Robert Snyder na phongdokhi Medical Journal PLOS 1 da phonglakiba report amada Molecular Biology ki Professor John Fega na hai thamoi gi laina ga mari lainaba maram na study gi report asi yamna maroina lofam thoi researcher singna hai meditation tawbaga loina punsi mahing hongdok labadi hakchang manungda telomerase kauba enzyme ama thorakpadagi blood pressure amasung cardiovascular disease ki risk hantharakpani masina maram oiraduna punsi sangdokhali handaki study da saruk yakiba Howard University College of Medicine gi Otelio Randall na hai meditation tawbaga loina punsi mahing semdoktuna wakal waba amadi langtaknabagi chang hantahanba ngamlabadi hakchang manungda telomerase changwangna thoraktuna blood pressure hantahali amasung punsi sangdokhali matamgi khonglei matung ina miyoi ayamba mathau chinarakpaga loina chaksa yuthak soirakpa amasung ising nungsit mosilakpana haksel da chawna akaiba tholai masina wakal waba amadi langtakna hanbada su mateng pangsili pungning wakal phathabagi matangda lokotpa yaba khwaidagi maroiba thawrangdi meditation ni numit khudingi pungkhai ammam meditation tawba matamda wakal nungai hali pungning wakal laida hanabagi damak nongmada pung 8-9 amasung mapung phana tumba mathau tai khongna chatpa haibasina khwaidagi laiba hakchang sajelni nongmagi ngai hange ha khongna chatlabadi wakal amasung hakchang animak nungai hali phataba wakal khanba matamda mangjari basi isa ithantani nungai ba made phaba wakal khalaga kanaba phangli basu isa khaktani hakchang nungai hannabagi matangda ahanba khongthangsi wakal nungai hanba haibasini wakal nabu nungai trabadi atai hiram singda fana kana honarabasu hakchang nungai hanba ngamloi pumnama asigi mathakta numit khudingi machi oiba chinjak machal suna chaba mathau tai hena maru oiribadi numit khudingi meditation tawduna pukning wakal nungai hanbaduni midai londa lonyan sijinnarakhibadagi longi masak thiale miyoi furuf amagi masagi lon mayek lining laisol amasung nat ki chana bingangna thamnaba honabada furuf adugi miyoi sengi tawdang chawna lei miyoi ba khunaina magi furuf ki lon chana bingangna honabada thawai phawa thadoknari furuf amana masagi lon mayek chana bipokpadagi siba phawbagi thoram pareng sing ngakpa ngamdrabadi furuf adugi sakta mangkinabagi maram oirai masina maram oiraga miyoi ba khunaina magi furuf ki lon chawkhanaba honabagi mathakta
ꯂꯣꯟꯗ ꯃꯤꯇꯣꯞꯁꯤꯡꯒꯤ ꯂꯣꯟꯌꯥꯟ ꯌꯥꯎꯍꯟꯗꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯃꯥꯂꯣꯟꯗ ꯃꯤꯔꯣꯜꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯩꯔꯛꯄ ꯃꯇꯝꯗ ꯐꯥꯎꯕ ꯃꯃꯥꯂꯣꯟꯗ ꯋꯥꯍꯩ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯊꯤꯗꯨꯅ ꯃꯃꯥꯂꯣꯟꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯃꯛ ꯃꯃꯥꯂꯣꯟ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯣꯟꯌꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯟꯕꯨ ꯃꯁꯛ ꯊꯤꯍꯜꯂꯛꯀꯗꯕꯗꯒꯤ ꯀꯟꯖꯅꯕ ꯍꯣꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯧꯔꯣꯜ, ꯈꯨꯟꯊꯣꯛꯂꯣꯟ, ꯏꯔꯣꯜ ꯏꯌꯦꯛ ꯑꯃꯗꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯁꯤꯡ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯕꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯕꯨ ꯅꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯕꯒ ꯏꯔꯣꯏꯅꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯐꯨꯔꯨꯞ ꯑꯁꯤꯅ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯆꯍꯤꯆꯥ ꯀꯌꯥ ꯃꯅꯤꯡ ꯇꯝꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯄꯤꯛꯄ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯕꯁꯨ ꯐꯨꯔꯨꯞ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌꯥ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤ꯫ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯜ ꯂꯩꯖꯔꯕꯁꯨ ꯃꯌꯦꯛꯇꯤ ꯂꯩꯅꯗꯦ꯫ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯃꯤꯇꯩꯁꯤꯡꯒꯤ ꯂꯣꯟ ꯃꯩꯇꯩꯂꯣꯟ, ꯃꯅꯤꯄꯨꯔꯤ ꯂꯣꯟꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯐꯥꯎꯅꯂꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯣꯏꯕꯗꯒꯤꯅꯤ꯫ ꯃꯤꯇꯩꯂꯣꯟꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤꯡꯊꯥꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯄꯨꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯣꯏꯅꯁꯤꯜꯂꯣꯟ ꯁꯥꯍꯤꯇ꯭ꯔ ꯂꯩꯕ ꯂꯣꯟꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯃꯇꯣꯝꯇꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯅꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯏꯔꯝꯕ ꯄꯨꯌꯥꯁꯤꯡ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ, ꯋꯥꯀꯣꯛꯂꯣꯟ, ꯍꯤꯂꯦꯟ ꯊꯤꯂꯦꯟ ꯁꯃꯥꯏ, ꯑꯃꯥꯏꯂꯣꯟ, ꯄꯨꯀꯣꯛ ꯄꯨꯌꯥ, ꯆꯥꯗꯂꯥꯍꯨꯏ, ꯅꯤꯡꯊꯧꯔꯣꯜ, ꯂꯝꯕꯨꯕꯟꯅꯆꯤꯡꯕ ꯄꯨꯌꯥꯁꯤꯡ ꯑꯁꯤ ꯈ꯭ꯔꯤꯁ꯭ꯠꯀꯤ ꯃꯃꯥꯡ ꯑꯃꯗꯤ ꯈ꯭ꯔꯤꯁ꯭ꯠ 33, 1947 ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯏꯔꯤ꯫ ꯈ꯭ꯔꯤꯁ꯭ꯠꯀꯤ ꯃꯃꯥꯡꯒꯤ ꯄꯨꯌꯥ ꯀꯌꯥꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯪ 1709ꯒꯤ ꯃꯇꯝꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯃꯤꯔꯝ ꯂꯥꯏꯅꯤꯡꯗ ꯂꯥꯏꯃꯤꯡ ꯂꯧꯍꯟꯈꯤꯕ ꯑꯃꯗꯤ ꯂꯣꯟꯗ ꯃꯤꯇꯣꯞꯀꯤ ꯂꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯧꯍꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯠꯀꯤ ꯆꯠꯅꯔꯣꯜ ꯑꯃꯗꯤ ꯂꯣꯟꯗ ꯃꯔꯤꯡ ꯃꯔꯥꯡꯕ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯤꯔꯝ ꯂꯥꯏꯅꯤꯡ ꯂꯧꯈꯤꯕ ꯑꯃꯗꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯅꯤꯡꯇꯝꯕ ꯃꯥꯡꯈꯤꯕ, ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯅꯝꯊꯤꯟ ꯇꯤꯟꯁꯤꯟꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈꯣꯡꯆꯠꯇ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯃꯤꯔꯝꯒꯤ ꯃꯌꯦꯛꯂꯣꯟ ꯄꯨꯋꯥꯔꯤꯅ ꯃꯍꯨꯠ ꯁꯤꯟꯖꯤꯟꯈꯤꯕ, ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯤꯔꯣꯜ ꯊꯦꯠꯆꯤꯟꯗꯨꯅ ꯉꯥꯡꯕ ꯏꯕꯅꯆꯤꯡꯕꯕꯨ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤ ꯍꯥꯏꯅ ꯂꯧꯅꯈꯤꯕꯒꯤ ꯇꯥꯡꯀꯛ ꯂꯩꯔꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩꯂꯣꯟꯗ ꯃꯤꯔꯝꯒꯤ ꯂꯣꯟꯌꯥꯟ ꯆꯪꯂꯛꯈꯤꯕꯗꯒꯤ ꯃꯩꯇꯩꯂꯣꯟꯒꯤ ꯃꯁꯛ ꯊꯤꯍꯟꯕꯇ ꯅꯠꯇꯅ ꯂꯣꯟ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯏꯃꯥꯂꯣꯟ ꯃꯤꯇꯩꯂꯣꯟ ꯃꯥꯡꯈꯤꯗꯅꯕ ꯑꯃꯗꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕ ꯂꯣꯟ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯃꯥꯂꯣꯟ, ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯃꯌꯦꯛ ꯃꯁꯣꯟ ꯉꯥꯛ ꯁꯦꯟꯗꯨꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ꯫ H1N1 ꯒꯨꯝꯕ ꯏꯟꯐꯦꯛꯁꯟꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯄ ꯌꯥꯏ꯫ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥꯒꯤ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯥ ꯊꯤꯕ ꯄꯣꯛꯅꯔꯤꯕꯁꯤ ꯂꯪꯁ ꯑꯃꯁꯨꯡ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯌꯥꯠꯁꯤꯡ ꯁꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯐꯦꯛꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯪꯁ ꯈꯛ ꯅꯠꯇꯅ ꯍꯥꯔꯠ ꯑꯃꯗꯤ ꯀꯤꯗꯅꯤꯅꯆꯤꯡꯕ ꯀꯌꯥꯠꯁꯤꯡꯁꯨ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯗꯥ ꯀꯦꯌꯔ ꯍꯦꯜꯊ ꯁꯤꯇꯤꯒꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯕꯤꯕꯦꯛ ꯇꯟꯗꯟꯅ ꯍꯥꯏ H1N1 ꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯂꯪꯁ ꯁꯣꯛꯍꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯁꯤꯁꯇꯦꯝꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯄ ꯌꯥꯏ꯫ ꯀꯨꯝꯖꯥ 2025ꯇ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ 18 ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯕꯤꯕꯦꯛ ꯇꯟꯗꯟꯅ ꯍꯥꯏ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯑꯃꯁꯨꯡ ꯑꯦꯀ꯭ꯌꯨꯠ ꯃꯥꯏꯑꯣꯀꯥꯔꯗꯦꯜ ꯏꯟꯐꯪꯛꯁꯟꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯣꯂꯣꯅꯔꯤ ꯑꯥꯔꯇꯔꯤ ꯗꯤꯖꯤꯖ, ꯍꯥꯔꯠ ꯐꯦꯂ꯭ꯌꯔ, ꯗꯥꯏꯕꯦꯇꯤꯁ ꯑꯃꯁꯨꯡ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ H1N1 ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯏꯟꯐꯦꯛꯁꯟ ꯑꯃ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯀꯦꯃꯤꯀꯦꯜꯁꯤꯡ ꯊꯥꯗꯣꯛꯂꯒ ꯏꯟꯐꯦꯛꯁꯟ ꯃꯥꯌꯣꯛꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯃꯇꯝꯗꯨꯗ ꯍꯥꯔꯠꯀꯤ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯏ, ꯏ ꯎꯇꯣꯡꯒꯤ ꯐꯤꯚꯝꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯍꯥꯔꯠꯇ ꯑꯣꯛꯁꯤꯖꯦꯟ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯛꯏ꯫ ꯏꯟꯐꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯛꯆꯥꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡꯗ ꯑꯣꯛꯁꯤꯖꯦꯟ ꯌꯧꯍꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯏ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯒꯤ ꯐꯤꯚꯝꯗ ꯑꯀꯥꯏꯕ ꯊꯣꯔꯛꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯣꯔꯣꯅꯔꯤ ꯑꯥꯔꯇꯔꯤ ꯗꯤꯖꯤꯖ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯄ ꯌꯥꯏ꯫ ꯍꯥꯔꯠꯀꯤ ꯃꯐꯝ ꯈꯔꯗ ꯏ ꯑꯃꯁꯨꯡ ꯑꯣꯛꯁꯤꯖꯦꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ꯫ ꯀꯣꯔꯣꯅꯔꯤ ꯑꯥꯔꯇꯔꯤꯗ ꯏ ꯃꯔꯥꯡ ꯀꯥꯏꯅ ꯆꯦꯟꯕ ꯂꯦꯞꯈꯤꯕꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯏꯟꯐꯦꯛꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯏꯟꯐꯦꯛꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ US ꯀꯤ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜ ꯑꯦꯟꯗ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯔꯤꯄꯣꯔꯠꯇ ꯍꯥꯏ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯟꯐꯦꯛꯁꯟ ꯇꯧꯔꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯔꯠꯇ ꯏ ꯃꯔꯥꯡ ꯀꯥꯏꯅ ꯌꯧꯍꯟꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ꯫ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯕ, ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯕ, ꯏꯗ ꯌꯥꯎꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯅꯦꯝꯕ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯠꯀꯤ ꯃꯈꯜ ꯀꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯔꯤꯁ꯭ꯛ ꯍꯦꯟꯒꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯍꯨꯟꯇꯥ ꯃꯤꯂꯤꯁꯤꯌꯥ ꯇ꯭ꯔꯨꯞ 6 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯤ꯫